Manipur Top Trending News na tunga-tungan ba reliable source hindi lokacaraga mata-matam gi oiba maru oiba ipaw su patok pala khajunjari ngasi megi tarik nipan Friday namiki ipaw singi update bijari ahanbada Myanmar gi militant Ken AB na Manipur da phone landarakle namkai paring dalaiba namli wangli asang khulen da attack chatharkle Myanmar da ki sedang libi nupi ama sokle kunja kya lanjanare netal PS na konba sina kai thela sunong mai kapsilak padagi kunja ama sokle hari external aggression yauri haibadu hena mayak senglakle MLA Laisiu Kaising MP Bimol Pongdo Kiba Wafum Sing Amuk Tangahana Manipur State Emblem Kangla Sakana Kana Karamba Matamda Kari Damak Sinagada Habgi Kanglon Amatatiba Country Manipur State Emblem Kangla Sabu Mapu Pandaguna Tamakpa Jumbra MP Bimol Kumza 1951 the best year Oiraga NRC Tauki Natagan Tauki di Haiba Late Congress Nasuna Singuraki Yum Kai May Taba Amasung Micham Asok Panang Libasi India Lingaki Kut Yawi Haina Amukona Mara Sirakli Kumja 2029 fawda kana gumba khara loshina ba honabada micham hatnaba aronba agenda yawrbra paw sandokna pijari ahanba maru oiba pawda MP Bimol phongdokiba wafum sing amukang gahna tabiu hairi Inner ki MP Dr. Angomsa Bimol koijamgi private secretary Susil Konthaujam gi cherol amada tha asigi mangada sandokiba television program Northeast Dialogue debate on NRC session hybrid program da taraga mari CSO singi convener Santana hakpamna phongdokiba wafum sing adu aranba amasung Lana Lamsing at Wapum Singi Haina Pungdorakli. Tero Sina Makatan High, program Aduda, Santana Hakona, Pundoki Wapumi, Hariduna, Manangasi Pariba, data, Mayamse, and Kai Amadi, CSO the Gipango Orangani. Even Aquina Fau Mangonda, Aina, Tagala Iba, Jem Mayamdo. We have already submitted to him PR Development Commission Amalay, Akoitara Mari, CSOgi, Aduna, Tauraga, Mana Delhi Labana, Madam Oiraga, Parlamenta, Masi, Matangse, Putopiu. Na mangoda submit tawraba paper lay JFD su unaramgadaba male aina kanbada haiba wafam sing phongdoki hari tero sina makhatana hai MP na sensitization on NRC haiba gi matangda phongdoki wafam sing adu PR and Development Committee JFD dagini haina thorpasi aranbani amadi namthak tawbani haibaga loinana yumpham yaudabani hari masigum look amatana MP da natagana maki office da makhal amatagi document material natagana input pirak palaiti thau masi lan lamjing abagi damak Sengoknaba Honabani Hari MP Sang Naina Political Organization CSO Singi Member Masung Academics Aiba Artist na Singba Yaw na Miyoy Kiabu Mahaki Public Engagement gi Matung ina unari Haujik Fawgi Oina Fair and Development Committee Natragana JFD na MP Unaba Natragana Document Material Natragana Aiba Zerol Sing Celsius Natragana NRC ki isu ki matanga Islak Palatri Masigi Ona Tenabada Santana Hakomna Wapum Sing Asi Pungdo Kibani Ainisu Makatari Tiro Sinatha Asiki Anida MSFDS da Pangtukpa Thoromda MP na Pungdoki Wafum Sing Miyam Amuktanga Hanna Tabiu Hainisu Apil Tawrakli Amaromda Congress ki Saiti Kari Hari MP Bimol na Kumja 1951 da BSR Oiraga NRC Tauki na Tagan Tauki di Haibaliti Congress Sensitization on NRC gi Thorom Amada Resource Person Oina Sarup Yakiba MP Dr. Angomsa Bimol Akoijamna Kumja 1951 da BSR Oiraga NRC Tauki na Tagan Tauki di Haibu Wafum Thamkibaliti Kumja 1951 da Manipur da NRC Tauki Haibagi Matangda Tamam Nabakya Laibana Miyamda Suggestion Toromba Kaktani Haina MP Sisigi Wangangloi Seram Nekena Pungdorakhe Nasi Infagi BT Rota Laiba Congress Bhavan da Pangtupa Pawgi Mifamda Wafum Asi Pungdo Aduna Mahakna Makatana Hai Kumja 1951 da Manipur da NRC Tauki Bra na Tagana Tauki Dabra Haibagi Matangda RTI application Anigi Mari Lainaba Department Singdagi Pakum Pir Kiblaki RTI Pakum Aduda Kumja 1951 da NRC ki document laiti concern department ta hariba document sing asi laiti haiba amaga atopa NRC ki application amadana Register General of India ki office ta hangkiba su NRC taukiba laiti harpadagi MP na chamam naba kya lairi masi matangda miyamda suggestion oina taukibani masida MP na NRC taukiba khak laiti haikiba laiti lamdam sigi luk kya na matam khargi mamangda NRC ki matangda document kya thiba harokiba lairi Nakal Amurumda Administrative Report Amada Kumja 1951 da NRC Tauki Haibagi Form Issue Tauki Bagi Report ta Yauba Amadi Sel Kaithoki Bagi Report Aduda Panbana MP na Mahaki Mafam da Chamam Nabakya Lairiba Asigi Matanga Miyam da Wahang Oina Hankibani Haujik Lamdam Sida NRC na Tagana NRIC Tauba Matam da Kumja 1951 gi NRC ki report ta Yupam Oiraga Taugataba Documenting Suna Pangba Ngamdabadi Karamna Taugani Haikibani Document Laitabada Taxilaga Laigadaba Sarup Pudi Kumja 1952
amadi 1957 ki electoral roll da yumphum oiba yauna kumja 1951 gi village directory gi document singda base tawduna NRC na tagana NRIC tawba yai haina MP na session tokibani amaronda kumja 1948 ki electoral roll sinarga NRC pangthokpa matamda India lengakna yarakloi maramdi Manipur India da tinkiba asi kumja 1949 dani masigi mamangda laikiba document singda yumphum oiraga India lengakna ayaba pirkadaba lerabadi pre-merger states adu express story haina lobo yai haina su MP na phongdokibani hairi Myanmar gi militant KNAB na Manipur da phongna landarakle Tahi khargi mamangdagi Myanmar da base tawtuna laipak adugi Kunda lengak ki mathakta lal harokriba Kuki National Army Burma KNAB na Myanmar da training center na singba hangbaga loinana mafum aduda lairaga operate tawba North East state kharagi underground organization singi mayakta akanba offensive chatharpaga loinana India romda hajilaklaga laipa asigi khunja singda akanba attacking lona chatharklabasu KNAB gi ahan balanda Manipur gi Kamjong district ta chatharkla hairi mamangkata KNAB na Myanmar gi manung amasung laipa asiga tainaba ngamkhai paringda operate tawba North East ki lalawsing amasung Manipur gi ngamkhai manungda makhoi activity kya chatharkraba matungda ngasi ayuk anganba pung mari rom tarpadagi horoduna ngamkhai paringda tainan lairiba Kamjong district ki namli wangli ki asang kulen amasung jet choro na singba khul singi khunja singda bom amasung nomai sinaduna akanba lan chatharkibani hariba pungphum asida district asigi kasom kulen police station dagi khanongpokta kilometer yankhai rom lapna leiba namli amasung wangli kaithelda khanghoduna attack chathaba horkibani mafum sing asida leiba yum amasung kaithelgi potpham sangkhara mai thaba hoki thogosida Myanmar gi bandula haina khangnaba mafum dagi saidangdun lerkiba hin hardware yai tahi yankhai ga humdoi mapureiba me atong kowinupi ama yet amasung oigi faigan amasung hu mayada nomai panduna soki amaromda external aggression yaure haibadu hen mayek sengle MLA kaisio kaising ngasi ayuk angan bada Kamjong district ki khul ahum amasung jet chero khulda KNAB na sandar KNAB na landar libasina Manipur thongli irang asigi manungda external aggression yaure haibadu hen mayek sengle haina Hungyar Assembly Constituency ki MLA laisio kaisinga hongdorakre ngasi lampheda leiba mahaki kwata pangthokpa pawgi mifomda MLA na makhatana hai fibam asi yauro fawda state asida leiba security force na Imphal manungda leiba governor amadi chief minister yauna police headquarter khaktabu ngaklaga adumak laiki gadoribra haina su hangakli ngasi ayuk chatharkiba attack aduda Myanmar da base tawba KNAB na PDF ka pullaga chatharkibani haina su phongdokladuna attack asigi manungda jet choro kulgidi church khak natna yum ayamba tumna mai chakre kul asigi nongpok thangbada leiba wangidana yum ahum namlidana yum ama mai tharamki aduga yum kharana amangata holamki amaromda yamna maru ura paw ama haigadi Manipur gi state emblem kangla sa kana kana karamba matamda karigidamak sinagadagi haibagi kangron amata thiba khangdre hari Manipur gi state emblem kangla sabu mapu pandabaguna thamlakpa chumbra Manipur gi state emblem orakliba kangla sa asibu state asigi mioi amana jening mamongda sinaba yabra natagana yadabra haibasi mari leinariba Manipur lengakta hangba yaba wahang ama orakle the state emblem of India Act 2005 ki matung inadi state emblem of India gi asoka asi citizen amana hekta sinaba yahande amadi emblem asibu lana sinaba torumlabadi logi matung ina charak pibi yai haina su pali state emblem haibasidi government ki mari leinaba loisang amadi mioi khaktana sinagadabani haibagi wafum laidi loinana thabakti potharaba government employees singna pawba state emblem asi sinaba yade haina su pali makatana state emblem gi matangda lerakliba jana kanglon sing asi state singi oina leidiba emblem singi oina su extend tawi haina government of India gi Ministry of Home Affairs na December 20 2005 ta thorpa cherol tasu mayek sing pali adubu Manipur gi state emblem asidi mapu pandaba amagum kanagum amana hekta sinaba yarbra habasi hangba yaba wahang oire kanagum singadi yumgi phaklang thongal office hospital amasung commercial oiba mafum singda kanglasa thetpa amasung kindur thamba thengnare gari singdasu speaker oina amasung asaba mitam sing hapuna chanaba yaure hiram asigi matangda pause asina palace compound ta laiba Manipur lengaki art and culture department ki office ta chatuna mari leinaba mioi amada hanglubada thoidopa khangjadre home department natagana general administration department ta chalaga hangbiu haiba wafam hongdorki video si pawdamada so khilam khibawa sunga pigani channel si bong sibidina share amadi subscribe tawbibi damo hangi ta thar pa khondok sari amadi makata nyan di sebata de